ngasi numidawairang phongkiba tongan manipuri sifongsingi maruoiba i-pausing khongasaraga manipur top channel gi maikaidigi mayamda thamjagi ahanbada samapango humfugo humdoi positive oiki taraga mathoi lekhidre satret ka kungo humdoi research tokhi haukiba pung kunga mari asida miyoi lising taruka samaga humdraga mari covid-19 test tobada miyoi samapango humfugo humdoi nauna covid-19 positive oi health department gi phangwa report ki matung ina haukiba pung kunga mari asida covid-19 laisat na maram oiduna miyoi taraga mathoi lekhide miyoi satret ka kungo humdoi na laisat asida gi paduna research tokhi nauna positive oiraglabasing asi tharaga apunba confirm case lising marfuga mariga sanipan ga kunga ni thoi sukre Imphal West da saniga humfuga nipan Imphal East da saniga ama ukhul da ahum Bisnupur da samaga taret Chandel da kuntraga humdoi Chusampur da samaga tara Kaksing da marfuga taret Thaubal da marfuga mathoi Kamjong da ahum Tamenglong da taraga manga Senapati da mapan None da mari Ferzol da ama Jiribam da taret amadi Kangpokpi da kuntraga mari positive oiba thengnakhi Laikidabasing adudi Imphal West dagi ahum Imphal East dagi ahum Bisnupur dagi ani Chandel dagi ani Kaksing dagi amane ngasi phawba covid laisana maram oiduna sikhiba migi masing lising amga sahumga humdraga taruk sukhre laisat asidagi phakhiba masingna lising humdraga humdoiga satret ka humdra sukhre recovery rate 86.97 yaure hauji active case lising mapan ga satruka humdraga taruk leiri ngasi phawba miyoi lakh taraga lising kuntraga taruka samaga kunga mari vaccine kapthokre masigi manungda ahanba dosta lakh mapan ga lising kunga ni thoiga sani pan ga nifu go taret amadi ani suba dosta lakh amaga lising taraga humdoi ga sani ga humdraga taret kapthokre haujuk pawba punna miyoi lising ani ga samri ga humfu ga taret hospital amadi covid care center singda layeng li haina su phungdorakli अतोप पावमना लाइनिंग की ओइबा थबक थौरम सिंग मियाम का हेना पुनबना थार्ड वेव की हौरकफम ओइरकप याय हेल्थ एक्सपर्ट कोविड-19 पेंडेमिक असिगी थार्ड वेव लेबा असिदा लाकपगी ओइथोकप याब साउना लेबना लेबा असिगी मियामना कोविड-19 की पीरिबा सना कंगलोन सिंग सबसाना ngaknaba हेल्थ एक्सपर्ट सिंगना फोंदोरकली एजेंसी की पावना हाय लाकदोरिबा नुमित चामगा कुनगा मंगानी फावबदी आइखोइना यामना हेना सेक्शन लेदुना थार्ड वेवना ओहेलक याब फिबमबु ngakthoknaba hotnaminanaba mathau tai haina ICMR Delhi ki experts sing section wa thamlakli lining gi oiba thabak thoram sing da miyam ka hena punmana third wave ki horakpam oibiyai masi matang sana yengsil hauba sangi panba yabadi lakadoriba numit chamaga kunga mangani fawbadi yamna hena section ningai oiba maramna Union Health Ministry na COVID-19 ga hausuk oiriba phibam asi yengsiningai oiri haina phongdokkiba laikre Delta variant asi sayesigi April thadagi hauna yamna sandokanba launaganba oibana yamna sectioningai oiba variant makal ama oiri haina Union Health Ministry na phongdokki Amaromda atopa pawamana sana kunungda ningthauga mitei pangal igi khungul liba foundation committee ga pukmen pauminabagi thoram pangthokre ningthauna piramba yumnak sagai sing mitei pangal isil inaw singna yamna sectiona ngak senduna thamaninge ningthau sanajawba mitei pangal igi khungul liba foundation committee na sinduna sana kunungda ningthau sanajawba lai sembaga pukmen pauminabagi asamba thoram ama ngarang SOP ngakna pangthokre haina lup asigi general secretary BM Abdul Majidna thadorakpa sirol amana phungdorakli Serol Sinhai, Ning Tauna, Toram Mapu, Oidana Pangto Kipa Toram Maduda, Foundation Committee ki Maikaidigi, Amasum, Atai Kul Sindigi, Lakiba Mitei Pangal Isil Inau Sindigi, Ning Tauda, Hangatsa Kipa Wapam Sing Ning Tauna Munatabi of Matunda, Committee Asigi, Office Building Ama, Soidana Sabiragani Haibigi, Tazaba Wapam Tamki, Sana Kununda Hana Leramba, Gazi Loisang Amuhana, Tamningbig Apamba, Ning Tauna Fongdoki, Highness Pali. Atopa pawamana lairaba masu misam singda curfew gi khudong saba lauduna otpa tabigano CPI Communist Party of India CPI Manipur State Council gi makada district singi meeting mathang manau naina leplambasing punamak yaithok tuna lengak na thamlakli ba COVID-19 ngak thoknaba akanba curfew total curfew lauthorakpadigi warabasu amasum thabak kudingmak lengak ki thabakta observe tawjari haina CPI
SSC की असिस्टेंट सेक्रेटरी M जोय कुमार ने थदोरकपा सेरोल अमना फोंदोरकली सेरोल असिना हाय लायरब अमसुम सुनोमदुना लैजब लाइरिक लैसु हाइजदब मिसा मियामददी टोटल कर्फ्यू असिना अकनब सैफु अमा सोइदना पीरगनी मरमदुना लैबाकी होम की थबक पांथोरकपदा यामना सेक्शना चपसाना ऑब्जर्व तौबिरगा थबक सिंग चथाबियो ngamlabani haiduna hekta phu saibiba namduna fine lobiba wakhal yamna khantharaga karigidama makoina lengakna laukthokliba si indribano haibadu kupna yenglaga action lokhatbiu nongmu nongmugi su nomjaba sel talaga hingjaribasing kari saraga hinglamgani haibadu cm na yumda lengdana leibiu sana thaknaba pumba thinjarake haibadu khudaktagi haubifam thui curfew gi niyam ngakliba senariba pulisingna kana kanano sarai henba यारब मीसिंग हाइबदु ऑब्जर्व तबियो लोइनना वखल ताब यारब मणिपुर की मियाम साब थकपगी वाद्रब मियोइसिंग मदि नासिंग मरक्तसु वखल तादब योरकपसिंगना कोविड लांथेंगनबद सरुक यामिनसी कर्फ्यू की नियम इनमिनरसी हाइना सिरोलसिनसु मखाताना फुंदोरकली अतोप पावमना कोविड 19 टीबी लेना हेनगलक याय हेल्थ मिनिस्ट्री कोविड 19 ब्लैक फंगस कुंब इन्फेक्शन क्या थोगन मरमना कोविड 19 tuberculosis TB laina hena thwalak yai adubo laina asina maram oiraga TB gi case hengalakle haibigi matik sab khudamdi leitri haina Union Health Ministry na phongdokre ministry na hai mamangi kumja english ngani ga kunda covid na maram oiraga akanba makhal gi athingba leikhibana TB gi case sara kunga mangarom hengatki Health Ministry na hai handak tanamit khudingi covid na ba miyoira TB case khangen hengalakle haibigi pau tholakhi Dr. Singnasu Tengnaraki, Masidigi, Ministry of Health and Family Welfare na COVID-19 anaba kudima TB screening taunab amadi TB anaba kudima COVID-19 screening taunaba phongdoki Ministry na makata na hai corona black fungus na singbasu thowanba maramna corona narabadi TB leina hengalakpa yai adubo sapsab khudam dilaitri masigi damak thijinduna mamang sahi English singani ga kungi August phawbada findings sing puthoknaba state amadi union territory singda phongdoki sohaidi atopa pawamana Kanglup amatana Manipur gilam akhuba miyengda yengbigano Kanglup amatana Manipur gilam akhuba wakhalonda yengbidana ba coordinating body khuraina aptarokli body esigi serolamana hai singamadi tamda lairipa mipum khudimakna Manipur gilam asi aikoi punamakini haiba wakhalonga loinana nungsi sanana hingminasi aikoi masel nungsi sanana laiminara kandada yomlona ba laibakna Manipur gi saktam kaina ba kaidomoida sinbo oithoktabani Panba yabadi Manipur Assembly Constituency asi punna sit humfulai masigi manungda sit amana sidul kasni sit taraga mapana sidul tribe kini aduga lemhoriba sit nifuna general gini masigi manungda Kangpokpi Constituency ki general gi manungda sali masida matau karamna Kangpokpi Constituency asi general na represent tauramdribano haibu wapum kya laklibani amaromda article 371 clause CSC Manipur gi yengduna CM khiba temporary article ni haibadi Jammu and Kashmir gi article 370 gumane masidi union government na lauthokning ba matamna lauthokpa ngami haibasisu khangjinba phai haidi state gi wang rathok maroiba pawkhara Mumbai da akan manong na amang ata thokwan batanatana miyoi kungani thoi siankhre akan manong na Maharashtra gi Mumbai da miyoi kungani thoi leikhidre Semburgi Bharatnagar area taraga taret amasum Bikhroli da manga makoi gi yumda sen thokpham laitabadigi laikhidabani officials sing suggest tawri madudi mafam kaya dasu yum lagi sen thokpham laitabana siba masing hengalakhiba yari hainasu phongdorakli National Disaster Response Force NDRF ki matungina laikhidraba miyoi taraga taret ki haksang Semburdagi lakhotle loinana miyoi taret amadi yamna khudong thiningai oina laukthokpa yadana leidi hari amaromda Bikhroli dagi asiba manga natragana taruk phangba ngamkhre haina spali atopa pawamana nongmai kamnaraba matung Delhi gi Rohini sector 38 gangster ama fare wathok oiraba Asok Prasan gang khutpugi makok thongba member oiba Gaurav Saikunga manga kauba nupa ma New Delhi gi Rohini sector 38 ki manakta leiba helipad ki mapanda nongmai round kharaga kapnaraba matungda fakhre city police ki pawgi matungina yamdrabada mihatpigi case taraga humdoi de sienaba Gaurav hairiba gangster asina
ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 50 ꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯗ꯭ꯔꯒꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯀꯤꯍꯟꯈꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡ ꯊꯥ ꯖꯨꯟꯒꯤ 23ꯇ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯅꯕ ꯆꯦꯖꯦꯠ ꯑꯃꯗ ꯏꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯍꯥꯞꯂꯝꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ US ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯣꯚꯤꯗ ꯂꯦꯕ ꯂꯤꯛ ꯊꯤꯑꯣꯔꯤ ꯑꯁꯤ ꯅꯦꯆꯔꯦꯜ ꯑꯣꯔꯤꯖꯤꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ US ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ COVID-19 ꯍꯧꯔꯛꯄ ꯃꯁꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯚ꯭ꯌꯨꯁꯤꯡꯗ ꯍꯦꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯚꯥꯏꯔꯁ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯋꯨꯍꯥꯟ ꯂꯦꯕꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯃꯗꯤ ꯃꯁꯤꯅ ꯅꯦꯆꯔꯗ ꯇꯤꯟꯁꯤꯟꯗꯨꯅ ꯋꯥꯏꯜ ꯑꯣꯏꯔꯛꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯗ꯭ꯔꯃꯥꯇꯤꯛ ꯁꯤꯞ ꯆꯍꯤ ꯍꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯤꯛ ꯊꯤꯑꯣꯔꯤ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯛꯅꯕꯒꯨꯝ ꯊꯣꯛꯍꯜꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯑꯃꯁꯨꯡ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯦꯕ ꯂꯤꯛ ꯊꯤꯑꯣꯔꯤ ꯑꯁꯤꯅ ꯑꯆꯧꯕ ꯑꯣꯏꯕ ꯌꯥꯕ ꯃꯔꯝ ꯈꯔꯗꯤ ꯐꯪꯗꯨꯅ US ꯄ꯭ꯔꯦꯁꯤꯗꯦꯟ ꯖꯣꯏ ꯕꯤꯗꯦꯟꯅ ꯑꯃꯦꯔꯤꯀꯟ ꯏꯟꯇꯦꯂꯤꯖꯦꯟꯁ ꯇꯤꯝꯗ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯅꯨꯃꯤꯠ 90ꯅꯤ ꯊꯥꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯦꯟꯕ ꯄꯥꯎ ꯑꯃ ꯇꯣꯀꯤꯌꯣ ꯒꯦꯝꯁ ꯚꯤꯂꯦꯖꯇ ꯁꯥꯟꯅꯔꯣꯏ 2 ꯑꯃꯒꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯥꯟꯅꯕꯒꯤ ꯀꯨꯝꯍꯩ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡꯁꯤꯗ ꯍꯧꯗꯣꯛꯅꯕ ꯇꯣꯀꯤꯌꯣꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁ ꯃꯃꯥꯡꯁꯤꯗ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛ ꯚꯤꯂꯦꯖꯇ ꯊꯨꯡꯂꯕ ꯁꯥꯟꯅꯔꯣꯏ 2 ꯇꯦꯁ ꯇꯧꯕꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯑꯣꯂꯦꯝꯄꯤꯛ ꯚꯤꯂꯦꯖ ꯑꯁꯤꯗ ꯑꯍꯥꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨꯗꯤ ꯁꯥꯟꯅꯕ ꯌꯥꯎꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯅ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛ ꯚꯤꯂꯦꯖ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯃꯔꯛꯇ ꯑꯗꯨꯝ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ